Lengaki ayaba yauduna maming matha thonjanbagi chatnabi thingnaba bill yauna 12 rak suba Manipur Legislative Assembly gi ngasi phangkiba mifamda House na bill taruk pass tawkhre. State asida thoklibe irang asina maram oiraga laikhidraba miyoi chama 13 da ex gratia gi senfam pikre mitopta ex gratia piba leite haina Chief Minister N Birena House da thamkre. Pithoktana leirakiba pensioners singi benefit sing chahi asigi August half awagi manungda pithoklagani haina Chief Minister na thajaba pikre. Amasong lanjenariba singna thengnariba mental amasong physical gi awaba sing lengak na khangna thabak tawnaba Governor Anusuya na matam gi pauktak pi